Akasbani Imphal Ngangbam Nganthoi na pau pazari. Sarkar na hairi Pradhanmantri Narendra Modi na miyamda sana mobile phone chaka ani amasung mari panba gari singlem na pigani haiba video ama sandorakliba ado aranba yumpham yaudabani. Press Information Bureau gi Fact Check Unit na hai Pradhanmantri na sigumba wafam amata lauthokiba leite. Unit asina hai video adu AI na semba amasung sasinabani. Sarkar na miyamda asigumba la na pau sandokpadagi seksinaba amasung asum aran ningthina khangdoknaba hairi. Lions Club of International District 322D gi makhada leba Lions Club of Thoubal, Lions Club of Thoubal Greater Centurion, Lions Club of Kaksing Greater amadi Lions Club Kaksing Sugnu na ngasi Kaksing da leba tongan-tongan ba relief camp marida sana thaknaba polam sing khudol tamkhre. Lions Club singna tha sigi ahumdagi 13 phawba pangthokpa Hunger Free Week ki manung chana thoramasi pangthokpani. Assam Rifles na Bisnupur Jilla gi Oinam Kabui Khulda ngarang gangai gi thoramda saruk yakre. Thoramadu Assam Rifles ki maikaidagi khunja singda khudol pot kya sutamkhi. Bharat Lanmina Arunachal Pradesh ki Along Military Station dagi naha singi oiba eco tourism exposure tour amalam thakre. Naha singde hena sakti pinaba amasung ngamkhai lamdamda tungkoina saukhar hanba puraknabagi pandamda Along West Siang amasung NEFTU College ki mahiroi sing practical skill hengar hanaba amasung eco tourism ga mari lenaba lamsingda khudong chaba panghanabagi pandamda tour adu sinkhibani. Deep Tech Startup Sing Department of Scientific and Industrial Research DSIR gi Industrial Research and Development Promotion Program gi makhada recognition phangnabagi damak tangai fadana sahi ahum thabak tawgadabani hairamba adu sarkarna kumthokre. New Delhi da pangthokpa DSIR lingkhakhibagi nifumathoi suba palan thoramda Kendragi Mantri Dr. Jitendra Singh na hai thaurang asina startup sing chawkhat hanbada hena mateng oiragani. Mangna hai thaurang asina innovator singda sarkar na mapung phana thajaba thami haibadu utle. Mangna hai Pradhanmantri Narendra Modi gi lamjing makhada nuclear amasung space sector da lanai miyoi sing yawhanduna innovator singda hena inot hapli. Rural Development Mantri Shivraj Singh Chauhan hairi Mahatma Gandhi National Rural Employment Guarantee Act MG Narega asi senja thumja gi haurakphamga pangkhak oire. Masida sinmi kya bu nathaiduna thamduna makhoi gi phangpham thokpa hak kya phanghandri. New Delhi da ngasi pangthokpa paugi mifam amada mantrina Viksit Bharat Rozgar और Ajivika Guarantee Mission Gramin G Act Congress na lebak miyamda lan uhanaba honari haina su mangna maral sikhi. Mantri na hai Congress dol na MG Narega bu yokhanaba honabagi mahutta ek asigi marumda sathariba senja thumja kya saugatuna leiri. MG Narega gi asoba senpham kaitharaba su leba asida leiriba khunggang singi palefam oiba yaba khongthang amata paikhatpa ngamdri. Mantri na makhata na hai Viksit Bharat G na madugi onabada sinmi singi yaifanabagi damak numit chama kun mangani thabak piba phangpham thokpa sel matam sonthana pibada interest happa yauna tongan ba khudong chaba kya phanghangadawri. BJP lusingba amasung Griha Mantri Amit Shah na hairi NDA ga sungsinaba kangbuna leba asigi tongan ba Vidhan Sabha mikhal singda chauna mai paglakpaga loinana Tamil Nadu amasung Nongchu Bengal Vidhan Sabha mikhal dasu soidana mai pakani. Tamil Nadu gi Pudukkottai da ngasi nungthil pangthokpa miyamgi mitin amada wa ngangbada Sri Shah na hai Raijadu hauzik paliba sarkar asi senja thumjana thalle amasung miyamna masibu lokthokpagi matam oire. Mangna hai AIADMK ga khusamnaduna Tamil Nadu da NDA sarkar sembagi matam hauzik oire. Griha Mantri na hai Pradhanmantri Narendra Modi na lusingba sarkar na haukiba sahi 10 da raija sida tongan ba saukha thorangi project kya paikhanaba senpham kya kaithokre. Awang Korea gi nuclear program gi makatangda Kha Korea gi Rashtrapati na China da wari sanaba satkhiba pung kharagi matungda Awang Korea na ngasi samudra da ballistic missile kaya marum kablakpadagi Japan na emergency alert lauthokre. Kha Korea gi Joint Chief of Staff na Serolamada hai Awang Korea gi konungdagi samudra tamna ballistic missile kaya marum kablakpa thengnakhi. Pauloi jare.